Taiwan gi Matangda lan Toubada Chingnaba Leite China na US da Khanghankhre Taiwan na karigumba maning makhatam le Haina laukthorok pathoklabade China na lan Toubada kari suningjing mangsing bapokpa Leite Haina China gi Defense Minister na mahaki US ke counterpart Khanghankhre Haina official source amana phongdorok le China amadi Taiwan gi marakta khaibung tanaba kanagumba na honorak patarabade China gi army na lan hobada kari suningjing mangsing bapokpa Leite Haina China gi Defense Minister Waifango na phongdok le China gi Defense Minister Waifango na mahaki US ki counterpart oiriba Lao Postin ga unakhiba matamda waphamasi phongdokibani haire China gi minister asina wasakhibada Taiwan na maning makhatam le haina laukthorokpa tarabade China na lan hounabagi damakta sem saduna leire Taiwan na China dagi kaidawnungdasu tokhaina taba yaroi Taiwan asi China gi territory gi manungsana leriba tana thanaba yadraba lamdam gi saruk amane Taiwan sizinaraga China bu thingna bohona bhaibasi kaidawnungdasu mai pakloi haikhe Maragasida US ki Defense Secretary Lloyd Austin na phongdokhibada mahakna Chinese counterpart ka Singapore da unaduna wari sanakhibada China na Taiwan da yekhai thingaibagi oiba thawong chathaba lepkadabane Taiwan self-rule democratic island amane China na landarakadra haibagi mi paiba leiribani haire bom thadakraba Ukraine ge Severodonetsk ki lambi da akanba mong da khutthongna ba makhat chathare Russia na nongpok thangba Ukraine lauksinaba makhoigi pandam gi maru oiriba bom thadakraba Severodonetsk city lauksinaba kana honarakhibaga amuk numidang akanba sel kapsilakpage makhada Ukraine ge forcing na lambi da akanba mong da khutthongna riba duda makhoigi position singda khangduna leiri haina official singna phongdokhre city adugi phibam yamna sathina lure amasung Russia gi forcing na makhoigi leijaba sakti pumba thadaduna mafam adu lauksinna bohonari haina Ukraine gi Security Council gi Secretary Oleksiy Dalilovna ngarang haike makoina ikoigi miyam amasung military gi mathakta ayuk numidang khatana sel kapsilagli haina mahakna interview amada Reuters ta haike Russia gi gun aduda amukhanna kapsinna ba mahake forcing gi counter battery artillery sathina watle haina Ukraine gi Saboboda National Guard Battalion gi commander Petro Kusikna television interview amada haike Lanfam gi pausing adu Reuters na chumbra lanbra khangba ngamde Ukraine gi Defense Ministry na Kherson province ta counter attack amada Kherson amasung Zaporizhia province singda anauba lam khara phangba ngamle haike adubu hariba province animakta Russia ga khusamnaba rebel singna Russia da yaunabage referendum sing thorang tawre haike nakan namarom da Russia ge Jar Peter the Great ke Sahumga yangkai suba kumon thoram gi damak Moscow da wangang bada President Vladimir Putin na Russia ge lamsing ne hairiba du amukhana phangnaba makhoi ge historic oiba thabakni haina changdamna khe Peter the Great na chahi kun mathoi da Great Northern War adu sokna khe mahakna Sweden ga lan tongna khe mahakna makhoi dagi karigumba khara lauke mahakna makhoi dagi karigumba amata laurokhi de mahakna handoglam khe Russia gi oiba lam adu haina Putin na hai khe nongpok thangba Ukraine da Russia na sagat pamafam ama Oiriba Donetsk People's Republic na Ukraine gidamak lanthengna bada fakiba British aniga Moroccan amaga court amana sibagi cherak pikre haina Russian news agency singna haike Ukraine gi lanmi singna Donbas ki maruoiba lanfam singda akanba thingba piduna lanthengna re Ukraine gi nongpok thangba Severodonetsk city da Russian lanmi singbu akanba thingba piduna Ukraine gi force na lanthengna ri haina Ukraine gi president Volodymyr Zelensky na phongdokle Russia gi lanmi singna makhoi gi fire power ase industrial city asida maruoina concentrate tawre Russia gi lanmi singna city ase ayamba sarukte control tawsillavane area asigi governor na irai numita phongdokiba wafam amada Russian force na maruoiba sports arena amada thugaiduna mangan tagankhre pro Russian rebel singna Moroccan ama British ki fighter ane sagol sel numita sibagi dandi pikravane Ukraine gi damakta makoina lanthengnaba yaukhibada Russia gi lanmi singna makoi bu phakibane makoi sing ase Ukraine ge mercenary oina thabak tawbi haina maral sire maragasida Ukraine gi president Volodymyr Zelensky na haikibada Donbas da leiba city kaya amada Russian force na attack satharagli basida Ukraine gi lanmi singna akanba thingba piduna lanthengna re Zaporizhia amadi Kharkiv region sing asida Ukraine gi force na Russia gi lanmi singbu akanba thingba piduna lanthengna re Severodonetsk city da maruoina akanba thingba piduna lanthengna re Western gi artillery gi matengna maram oiraga Ukraine athuba matamda lana si mai pakpage lambi rom da sangsilakibane Severodonetsk city ge symbol amasu thugaiduna mangan takhankhre Ice Palace su mai thadokkhre Western gi leiwa kaya amanasu Ukraine da lepa leitana khusu khulai gi mateng pitharakle
February 13 da Russia na Ukraine da landa silakhiba hek hawbodage Western gi leibak sing na Ukraine da mateng pangbagi thabag ase chathaduna lakbane masigi su mathakta malem gi leibak kaya gi miyoi kaya na Ukraine da chalaga Russian force lanthengna da saruk yare nungthil numit khudingi oina front line da lanthengna ri basida Ukraine gi lanmi chamana khujing oiduna sire aduga lanmi chamnga romna asok apan nangli Haina Defense Minister Alexei Reznikov na phongdokle Donbas ki manung chaliba Donetsk region da lariba separatist authority singna Moroccan ama amadi Britain ge miyoi ani Ukraine gi damakta lanthengna bada yawi haibage maralda sibagi dandi pikhrabane marak asida Britain ge Foreign Secretary Liz Truss na piriba dandi adu aina yadaba thawong amani haire UK ki Prime Minister Boris Johnson ki spokesman amana haikibada sibagi dandi pikibadu Geneva gi convention thugai lan gi bandi singbu combatant ge immunity piribane Britain ge Aslin namade pinar hariba miyoi ani ase April thada kha thangba port city Mariupol da surrender tawkhibane chayol amarom chupna seize tawraba matungda kha thangba port city Mariupol da surrender tawkhibane makhoi sing adu Russian TV da thorakhibaga loinana Britain gi Prime Minister Boris Johnson da makhoi bu thadok pinaba negotiate tawbinaba taksille Moroccan Brahimna Mars thada Tolnop kha nongpok thangba town da surrender tawkhibane numit humni chumna satharakiba trial asida miyoi asina sakti painabagi damakta action sathakiba amade Donetsk People's Republic ki constitution bu ikai khumna bangak tawagi damakta mara leiramba thengnai haina Russian news agency Interfax na phongdokli haire Russia na hojik fossil fuel thadoktuna sel hena tanba ngamle Russia na hojik fossil fuel export tawduna tanba ngamliba sel ase laibak asina Ukraine da landadringai gi mamangda tankhiba changdagi heli haina US ki Global Energy Security ki senior advisor Amos Hostein na phongdokre mamangda US Energy Security envoy oikiba Hostein na phongdokhiba warol paladuna RT News na hai February da Russia na landaba hogdringai ge mamangda ge wangduna leiramlaba energy gi mamal sing Moscow gi khongthang aduge mayokta US yauna malem gi leiba kaya na Russia da sel thum gi athingba kaya thamkhibana maram oiduna hena wangkhalakhe energy gi mamal sing hengalakhi basina maram oiduna Ukraine gi lana maram oiduna athingba kaya thamkhibaduna piriba saitheng adubu lakhatpada Moscow da mateng oikhe Moscow na tha kaya gi mamangda laikhiba phibam ga changdamnabada lan manungdana hena energy yonbadage sel hena tanba ngamkhi haikhe Japan na India gi mahutta Security Council gi member oiragane India ki mahutta Japan bu mathang sahidagi United Nations Security Council da non-permanent member oina lainaba elect tawkhre haire sahi ani gi tam painabagi damak ngarang secret ballot tawduna vote launabada laibak manga elect tawkhe maduda Japan su elect tawkhibane sit singsi lamdam gi oina pibane Asia Pacific group ta formal oiba atai lamba laikhidaba maramna Japan gi oina de member manga mangna yana bahai badu oikhe adubu bot chamaga marfu draga nithoi thadabada Mongolia da ahum chatkibadage Japan na bot chamaga marfu ga mari fangkhe Mongolia de candidate oina chongthokhiba natte adubu bot ahum chatkhiba se Japan bu yaning de haiba utpani haina thajare atopa bot manga de blank chatkhi haire ing 2002 da United Nations da yawrakhiba Switzerland bu han bu oina council da elect tawkhe atopa laibak ahum duna Nongsub European Group dage Malta Africa dage Mozambique amasung Latin America dage Ecuador ne taraga nithorak subo oina elect tawriba Japan ase Security Council da member oigadoriba atopa Asia gi laibak United Arab Emirates ka punna mathang sahi gi January dagi office paiba horagani haire India gi oina de sahi sigi December tha loibada sahi ani ge tamsu loiragane masigi aroibagi tha asida India na Security Council ge president gi phamsu paigane Tamasida masina anirak subo oigani haire panba yabade India gumna Japan su Security Council da permanent seat tanba laibak amane hauji member oriba Brazil amasung Germany ga punna makhoi se G4 hairaga khangnare makhoi Security Council gi permanent member gi seat masing hengar handuna makhoi su yahonana badabi tawre laibak mari se amana amabusu support tawnare aroibada tabiriba pumnamakpu thagachare